mayambu ahan bamaktada kanglele pung original gi maikaidagi bisok khairapamna taram noksari ngasi so asing mathok ki wari ma aigi subscribers ng thabira ko wari ma mayam gi maphamda kudol tamjaraga haiduna pudunu laksari wari asi lithok charapam matamda soi khiba langkhiba kaya yarobasu mayam nungsibiduna ngakpiu haiduna hajari aduga amana channel asibu mapung phanba matamda saru yabiboina adomadamna like amadi subscribe share to biramu haiduna hajari subscribe to ba matamda adomadamna bell icon dusu on to biramu mathangi wari thagalapa matamda adomadamgi phone da phangnabagi damakta adudi wari si hauna pataujaragi thaudo asi aina sahi tara ni pan surakpa madugi matamda asengba thokiba thaudo amakhakni class 10 gi exam loikibanina matamado kitang sangna suti leiba maramna aikoi su tawham japam amata khanglamde aikoi gi imungsu yamna waba imung oibanina paisa pusilakna ba lambi si lei habadudi oiramde asum tawdana yumthang nariba imanaba rajesh mahaksu thabak salani haiduna nongma aika walking chaminabada mahakna phongdoklami matamaduda inamu imanaba rajesh ta bhai nangna thabak sakadoribado aisu chappa yagadra khangdine bhai adu nang yumgi halaman singna yagadra ne yadabado ai yanaba nganara age nang yanaba amtang simbiroba kana chakadoribano bor mistri na kari lamdagino bor mistri do budi koi si thangnaba khundagini chakadoriba sidi khara lapi tawbi nang yagadra ne pharese ado ai hairagadi yengage nang da hana yanaba silao imanaba rajesh ki wafam aduda isu hoi haiduna khumi adum tawdana namitomusu walking setlaga adumak loisilaga aisu yumda halakli namidang wairamgi matamni imasu sakhum lomda sak thongduna leirami babasu sakhum lomda phamlaga imaga wari kayama sanaraga leirami angang singdi leirik loina paakibana magi kada loina laikhirami aisu ima babagi manakta sangsilaga ngasagi wari pum namak singad ima babada loina hogdoi baba aisi imanaba rajesh hoi thabak suba sakani hai aduna aisu aikhoi imung manungsi paisa nungsagi maramda su kitang wabanina thabak suba se aisu sakya haiduna imanaba rajesh ta haidokre adu imaga babagana kari khaliba aigi wahi aduda imaga babagana ngaglaba mali mabani tingak yenglaga ingonda yamna munna yenglami adumna yengba yaba yenglaba matung aduda aisu kari harakadunu hairaga wakhalda khalami adumna khanba yaba khalaba matung ngihaki matung di imana ingonda yamna tapthana asumna hairaklammi ibungo sepa budi yaida aduda nangdi sahi yamna nauribanina thabaksu amukta salaktribanina nungaigadrane ima adugidi isada kaya kan hena thudokpa laiteda haitaba poto hainaba tawba tabani thabaksu basalabanina babana aigi wafam singa adu taraba matungda asumna muhairaklammi paisa tambagi budi yamna phai aduda nang naha oiribanina hayeng karigumba ahal hek oirapa matamda nasada sokloidro adugi saruk leireksa makhata na phasana tamtharaga hayeng kona thangda thaba asopa matana badi madu kari kaiba baba ai sumadu khandi khali aina haibadi matam supada dum satka haibanati exam haidok tri phawbadi satka haibani asumna ngangna ba yaba ngangna raba matungda imaga babaga da aisu yana ba yamna kan hainarami imaga babaga nasu aina haijaba manbana imaga babaga mabani su yarakli mabani na yarakpa matam maduda imana su asumna haikirami moi babung yarisi thado pikrasi paisa tanbani sakadoribasi nisa sage ngausinage haibadi natabanina thado pikrasi paisa tanbagi matawado angang singda so kharadi tamhanbana di pharabani paisa tanbase kayam wage haibado masina su makhoida asopa parama su tamgadoribani asi hairapa matamaduda aisu yamna haraujari imaga babagana thabak sapadu yaningda yabdi adum yarakle asum tawdana aisu imanaba rajesta imaga babagana thabak suba sanabagidamagta aisu yarakle hairaka paok tami masigi matungda aisu haptamu leiraba matungda thabak suba sanabagidamagta imanaba rajesh da pulapulle aikoi gi bor mistri oiriba maming asina bikramjit kawi dada bikramjit asina mahak lusingaga aikoi si sakadoribani asum tawdana aikoi su thabak suba maduda satpa horakle adumna thabak suba maduda satpa horapa matam maduda aisu punsigi ihan hanbanina thabak suba laglibasi isada kitangdi pukning nungsiba amadi aduma phaurammi aikoi pulapna thabak sufam asida aikoi mapanni adubu thabak sufam mafam asidi jeribamdagi kilometer 30 muk changlaga leba mafam amakhakni sagadoriba sina school ni adubu mafam chapchabidi ai pallaroigi masigi damakta mayamna puksel sawna ngapigani aikoi gi bor mistri oiriba bikramjit asi yamna phai leiminariba thabak suminariba mayam adu masa manaw gi type ta adum luna sana tawminaraga leiminai
ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯁꯦ ꯀꯌꯥ ꯀꯟꯅ ꯏꯍꯩ ꯍꯩꯅꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯈꯣꯂꯥꯁꯥꯔꯤꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩ꯫ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯍꯦꯛ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛꯇꯅ ꯈꯣꯡꯅꯥꯡ ꯑꯃꯁꯨ ꯍꯧꯋꯤ꯫ ꯈꯣꯡꯅꯥꯡ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯆꯥꯎꯔꯤ, ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯥꯎꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯟꯅ ꯁꯥꯔꯝꯗꯕ ꯈꯣꯂꯥꯗꯨꯁꯨ ꯑꯩꯈꯣꯏꯅ ꯁꯥꯕ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯊꯕꯛ ꯑꯗꯨꯁꯨ ꯁꯨꯕ ꯍꯧꯔꯦ꯫ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯅ ꯑꯀꯥꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯗꯤ ꯇꯧꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯝ ꯑꯃꯈꯛꯅꯤ꯫ ꯊꯥ ꯑꯃ ꯂꯩꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯊꯕꯛ ꯁꯨꯔꯛꯄ ꯊꯥ ꯑꯃ ꯍꯦꯜꯂꯛꯂꯤ꯫ ꯊꯥ ꯑꯃ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯁꯥꯔꯤꯕ ꯖꯒꯥ ꯑꯁꯤꯒ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯄꯥ ꯑꯁꯤꯒ ꯏꯆꯥꯟ ꯆꯥꯟꯅꯗ꯭ꯔꯦ, ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯛꯄ ꯌꯥꯏ ꯍꯥꯏꯔꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ JCB ꯀꯧꯔꯒ ꯐꯨꯛꯇꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔ ꯃꯤꯁꯇ꯭ꯔꯤꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯇꯧꯗꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯈꯔ ꯃꯨꯛꯊꯦꯛꯄ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ JCB ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯛꯂꯦ ꯍꯥꯏꯔꯒ ꯃꯁꯥꯗꯣ ꯐꯨꯛꯇꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯛꯄꯅꯤꯅ ꯆꯞ ꯂꯥꯎꯅ ꯍꯦꯛꯇ ꯂꯦꯞꯄꯤ꯫ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯍꯪꯉꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯛꯂꯦ, ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯔꯤꯁꯨ ꯍꯦꯟꯅ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤ ꯑꯩꯅ ꯏꯟꯊꯨꯕ ꯍꯧꯔꯨꯕ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯑꯩ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯦ, ꯏꯁꯥꯁꯦ ꯍꯛꯀꯠꯆꯕꯅꯁꯨ ꯑꯁ ꯌꯥꯗ꯭ꯔꯦ, ꯃꯊꯥꯡ ꯄꯣꯝꯃꯦ ꯑꯁꯤ ꯍꯥꯏꯔꯛꯂꯒ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯁꯥꯗ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯧꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔꯒꯤ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯨꯗꯤ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯕ ꯃꯊꯥꯡ ꯐꯨꯔꯤꯠ ꯃꯅꯨꯡ ꯑꯗꯨꯗ ꯄꯣꯝꯂꯒ ꯂꯩꯔꯝꯕ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯁꯨ ꯈꯣꯡꯅꯥꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯐꯨꯛꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯌꯥꯔꯗꯨꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯔꯒ ꯋꯥꯈꯜꯁꯦ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯨꯞꯊꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯅꯤ ꯍꯥꯟꯅ ꯈꯣꯂꯥ ꯑꯁꯤꯗ ꯇꯧꯔꯝꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯐꯝꯗ ꯇꯨꯝꯕ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝꯅꯤ꯫ ꯏꯃꯥꯟꯅꯕ ꯔꯥꯖꯦꯁꯁꯦ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯈꯣꯂꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯨꯝꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯤꯀꯞ ꯂꯣꯏꯅ ꯊꯣꯛꯅꯔꯒ ꯏꯃꯥꯟꯅꯕ ꯔꯥꯖꯦꯁꯇ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯔꯥꯖꯦꯁꯅ ꯌꯥꯝꯅ ꯀꯤꯅ ꯄꯥꯎ ꯑꯁꯨꯝꯅ ꯇꯝꯂꯛꯂꯝꯃꯤ, ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯈꯣꯂꯥ ꯑꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯃꯤ 4-5 ꯆꯪꯂꯒ ꯏꯔꯨꯖꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯁꯤ ꯇꯨꯝꯂꯨꯕꯒꯤ ꯉꯥꯎꯔꯤ ꯐꯩꯔꯤ ꯑꯩꯈꯣꯏꯅ ꯇꯨꯝꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯑꯃꯠꯇ ꯊꯤꯗꯕꯤꯗ ꯈꯣꯂꯥ ꯑꯁꯤꯒꯤ ꯃꯄꯥꯜꯗ ꯑꯩꯅ ꯈꯜꯂꯨꯕꯅ ꯈꯣꯂꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯏꯔꯨꯖꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯨꯖꯕꯗꯤ ꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯒꯁꯨ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜꯗꯤ ꯑꯗꯨꯃꯛ ꯇꯥꯏ꯫ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥ ꯑꯗꯨꯗ ꯑꯩꯁꯨ ꯃꯤ ꯂꯩꯇ꯭ꯔꯦ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯧꯔꯛꯂꯝꯃꯤ, ꯔꯥꯖꯦꯁ ꯍꯥꯏꯅ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯍꯦꯛ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯝꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯑꯉꯥꯡ ꯄꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯧꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯌꯦꯡꯂꯒ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯈꯣꯂꯥ ꯑꯁꯤꯗ ꯇꯝꯅ ꯃꯌꯥꯝ ꯇꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯝꯕ ꯃꯇꯝ ꯑꯗꯨꯗ ꯈꯣꯂꯥꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯊꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯤ ꯆꯣꯡꯊꯈꯤꯕꯒꯤ ꯁꯅꯤꯜ ꯑꯃꯠꯇ ꯂꯩꯕꯗꯤ ꯊꯦꯡꯅꯔꯝꯗꯦ꯫ ꯑꯗꯨꯅ ꯂꯩꯕ ꯎꯗꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯂꯤꯕ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯏꯌꯥꯝꯕ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯏꯃꯥꯟꯅꯕ ꯔꯥꯖꯦꯁꯇ ꯍꯥꯏꯈꯤꯔꯝꯃꯤ, ꯔꯥꯖꯦꯁ, ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯦ, ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯌꯥꯔꯦꯁꯦ, ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯂꯕꯅꯤ, ꯅꯪꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯨꯝꯅꯔꯣ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯨꯝꯅꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯌꯥꯝꯕ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯊꯕꯛ ꯁꯨꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯗꯨꯀꯥꯟꯗ ꯄꯣꯠꯆꯩ ꯂꯩꯕ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯑꯩꯒ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯒꯤ ꯃꯇꯝꯅꯤ꯫ ꯑꯗꯨꯗ ꯗꯨꯀꯥꯟ ꯑꯗꯨꯁꯨ ꯈꯤꯇꯪ ꯂꯥꯞꯄꯅꯤꯅ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟ ꯌꯧꯕ ꯑꯗꯨꯒ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯩꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯑꯗꯨ ꯄꯨꯡꯇꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯡꯃꯝ ꯍꯦꯛꯇ ꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯈꯨꯠꯇꯁꯨ ꯐꯣꯟ ꯑꯃꯠꯇ ꯄꯥꯏꯅꯕ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤ 4-5 ꯆꯪꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫
ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗꯗꯤ ꯀꯌꯥ ꯀꯟꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛꯄ ꯈꯟꯖꯜꯂꯨꯕ ꯇꯧꯔꯨꯗꯅ ꯑꯗꯨꯝ ꯆꯠꯂꯤ ꯗꯥꯗꯥ ꯕꯤꯀ꯭ꯔꯝꯖꯤꯠ ꯏꯕꯥꯅꯤꯁꯨ ꯃꯅꯤꯡꯗ ꯃꯤ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯁꯤ ꯑꯗꯨꯝ ꯈꯜꯂꯒ ꯆꯠꯄꯅꯤꯅ ꯋꯥꯈꯜꯗ ꯀꯌꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯄꯗꯤ ꯈꯟꯖꯜꯂꯨꯕ ꯇꯧꯔꯨꯗꯦ ꯑꯩꯈꯣꯏꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯗꯨꯝ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯤ 4-5ꯗꯨ ꯆꯦꯟꯈꯠꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯕꯨ ꯆꯦꯟꯈꯠꯈ꯭ꯔꯤꯕꯗꯨꯗꯤ ꯃꯤꯗꯤ ꯃꯁꯛ ꯑꯃꯠꯇ ꯎꯕ ꯖꯥꯠ ꯅꯠꯇꯦ ꯃꯈꯣꯜ ꯇꯃꯛ ꯇꯥꯏ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯗꯥꯗꯥ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯋꯥꯗꯤ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯏꯁꯥꯁꯤ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯁꯨ ꯀꯤꯔꯦ ꯗꯥꯗꯥ ꯕꯤꯀ꯭ꯔꯝꯖꯤꯠꯁꯨ ꯀꯤꯔꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯎꯕ ꯆꯨꯔꯨꯞ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯆꯨꯔꯨꯞ ꯑꯗꯨ ꯊꯛꯄ ꯍꯧꯔꯛꯂꯦ ꯑꯁꯤ ꯇꯧꯔꯒ ꯏꯕꯥꯅꯤꯁꯨ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯄꯔꯞ ꯂꯥꯛꯂꯦ ꯈꯣꯂꯥꯗ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯋꯥꯏꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎ ꯑꯗꯨꯗꯤ ꯑꯃꯠꯇ ꯇꯝꯂꯝꯗꯦ ꯃꯈꯣꯏꯁꯨ ꯀꯤꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯌꯥꯎꯕ ꯑꯃꯨ ꯀꯧꯕ ꯃꯤꯁꯛ ꯑꯃ ꯂꯩ ꯃꯍꯥꯛꯇꯤ ꯌꯨ ꯇꯞꯇꯥꯏꯅ ꯊꯛꯄ ꯃꯈꯩ ꯉꯥꯎꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯌꯨ ꯉꯥꯎꯔꯒ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ ꯏꯌꯥꯝꯕ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯑꯃꯨ ꯅꯪꯗꯤ ꯌꯨ ꯐꯖꯅ ꯉꯥꯎꯔꯦꯅ ꯍꯣꯔꯦꯟ ꯀꯥꯛꯇꯤ ꯆꯦꯟꯒꯦ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯥꯕ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏ ꯑꯗꯨ ꯍꯥꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒꯁꯨ ꯏꯌꯥꯝꯕ ꯑꯃꯨꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯌꯥꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯌꯥꯝꯕ ꯑꯃꯨꯗꯁꯨ ꯃꯍꯥꯛꯀꯤ ꯌꯨ ꯉꯥꯎꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯎꯔꯒ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯊꯣꯛꯄ ꯂꯣꯏꯅ ꯇꯨꯝꯅꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯨꯝꯂꯤꯕ ꯃꯐꯝ ꯑꯁꯤꯒ ꯏꯌꯥꯝꯕ ꯑꯃꯨꯅ ꯇꯨꯝꯂꯤꯕ ꯃꯐꯝ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯊꯣꯡꯖꯤꯠꯄꯥꯟꯗ ꯇꯨꯝꯍꯧꯕꯅꯤꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯅꯨꯡꯁꯤꯠ ꯈꯔ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯃꯤꯀꯞ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕ ꯃꯥꯜꯂꯤ ꯃꯍꯥꯛꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯑꯗꯨꯝꯅ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯌꯥꯝꯕ ꯑꯃꯨꯗꯤ ꯈꯣꯂꯥ ꯃꯅꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯇꯧꯕꯇꯕꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯏꯌꯥꯝꯕ ꯑꯃꯨꯗꯨ ꯆꯞ ꯌꯨꯡꯂꯒ ꯂꯦꯞꯄꯤꯕꯗꯨ ꯑꯩꯈꯣꯏꯁꯨ ꯎꯔꯛꯂꯝꯃꯤ ꯑꯗꯨꯝ ꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯁꯤꯜꯂꯒ ꯌꯦꯡꯁꯤ ꯍꯥꯏꯔꯒ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯏꯌꯥꯝꯕ ꯑꯃꯨꯗꯨ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯍꯥꯟꯅ ꯆꯞ ꯌꯨꯡꯂꯒ ꯂꯦꯞꯂꯝꯕꯗꯨ ꯍꯤꯞꯊꯔꯒ ꯃꯍꯥꯛꯁꯨ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯆꯣꯔꯣꯜ ꯌꯥꯝꯅ ꯂꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯏꯌꯥꯝꯕ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯑꯩꯈꯣꯏꯗ ꯑꯉꯥꯡꯁꯥ ꯃꯁꯤ ꯊꯥꯡꯅꯕ ꯇꯧꯔꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤꯗ ꯂꯩꯕꯗꯣ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯛꯄꯁꯨ ꯌꯥꯏ ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯏꯌꯥꯝꯕ ꯑꯃꯨꯗꯨ ꯊꯥꯡꯂꯒ ꯈꯣꯂꯥ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯝ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯣꯂꯥꯒꯤ ꯃꯊꯛ ꯊꯪꯕꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯊꯝꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯤ 2-3ꯅ ꯆꯠꯂꯒ ꯅꯩꯊꯦꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯃꯤ 4-5 ꯆꯪꯂꯒ ꯏꯔꯣꯏꯕꯒꯤ ꯃꯈꯣꯜ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯑꯍꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯨꯡꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯧꯏ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯏꯌꯥꯝꯕ ꯕꯤꯀ꯭ꯔꯝꯖꯤꯠꯁꯨ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯁꯥꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯁꯤ ꯍꯥꯏꯅ ꯏꯌꯥꯝꯕ ꯑꯃꯨꯗꯁꯨ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯣꯔꯣꯜ ꯂꯣꯟꯕꯗꯤ ꯁꯨꯡꯂꯦꯞꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯏꯌꯥꯝꯕ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯀꯣꯟꯅ ꯊꯪꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯏꯐꯕ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯅꯨꯄꯥꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯅꯉꯣꯟꯗ ꯌꯥꯎꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯎꯋꯦ ꯍꯥꯏꯔꯒ ꯈꯨꯝꯃꯤ ꯏꯌꯥꯝꯕ ꯕꯤꯀ꯭ꯔꯝꯖꯤꯠꯇ ꯅꯝꯕꯔ ꯑꯗꯨ ꯄꯤꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯌꯥꯝꯕ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯗ ꯊꯦꯡꯅ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯈꯤꯔꯝꯃꯤ ꯏꯌꯥꯝꯕ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯐꯣꯟ ꯍꯦꯛ ꯇꯧꯈꯤꯕꯒ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯁꯨ ꯄꯥꯏꯈꯠꯂꯛꯂꯤ ꯑꯗꯨꯝꯅ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯌꯥꯝꯕ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤꯔꯝꯃꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯤꯗ ꯈꯣꯂꯥꯗ ꯑꯉꯥꯡ ꯑꯃ ꯂꯥꯏ ꯑꯣꯛꯅꯕ꯭ꯔꯥ ꯈꯪꯗꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯑꯗꯣ ꯈꯣꯂꯥꯒꯤ ꯑꯀꯣꯏꯕꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯂꯩꯕꯗ ꯀꯤꯕ ꯃꯑꯣꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯑꯗꯨꯅ ꯑꯣꯖꯥꯅ ꯑꯃꯨꯛꯇꯪꯗꯤ ꯃꯥꯏꯕꯔ ꯀꯔꯤꯅꯣꯃ ꯄꯨꯔꯛꯂꯒ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯒꯦꯔꯥ ꯑꯩꯈꯣꯏꯁꯨ ꯊꯣꯛꯄ ꯐꯔꯛ ꯌꯥꯝꯅ ꯇꯥꯔꯦ ꯑꯗꯨ ꯍꯥꯏꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒꯦ ꯍꯥꯏꯔꯒ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯁꯨ ꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯑꯗꯨꯝꯅ ꯃꯥꯏꯕꯗꯨ ꯍꯦꯛ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯣꯂꯥꯗꯨꯒꯤ ꯃꯄꯥꯟꯗ ꯇꯥꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯐꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯈꯣꯂꯥꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯏꯕꯗꯨ ꯆꯪꯂꯛꯂꯤ ꯏꯌꯥꯝꯕ ꯑꯃꯨꯗꯨꯁꯨ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯞ ꯌꯨꯡꯕ ꯃꯈꯩ ꯃꯆꯤꯟꯗ ꯆꯣꯔꯣꯟ ꯉꯥꯡꯕꯗꯤ ꯁꯨꯡꯂꯦꯞꯇꯦ ꯃꯥꯏꯕꯗꯨ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯏꯌꯥꯝꯕ ꯑꯃꯨꯗꯨꯁꯨ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯞꯇ꯭ꯔ ꯀꯌా ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯐꯥꯕꯅ ꯃꯍꯥꯛꯇꯤ ꯄꯥꯛ ꯍꯦꯛꯇ ꯆꯦꯟꯒꯦ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯥꯏ ꯐꯠꯇꯕ ꯆꯪꯕ ꯃꯔꯝꯅ ꯃꯁꯥꯗꯨ ꯄꯥꯡꯒꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯅ ꯅꯝꯈꯥꯏꯔꯒ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯐꯥꯕꯅ ꯆꯦꯟꯕꯗꯤ ꯉꯝꯂꯝꯗꯦ
ꯃꯥꯏꯕ ꯂꯥꯛꯂꯕꯅꯤꯅ ꯃꯥꯏꯕꯒꯤ ꯃꯊꯧ ꯍꯧꯅꯕꯤ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯥꯏꯕꯗꯨꯅꯁꯨ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯏꯌꯥꯝꯕ ꯑꯃꯨꯒꯤ ꯃꯁꯥꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯧꯁꯤꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯨꯔꯛꯂꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡ ꯑꯁꯦꯡꯕꯗꯨ ꯄꯨꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯍꯥꯛꯅ ꯇꯦꯔꯦꯝꯄꯨꯡꯚꯥꯏ ꯃꯅꯥꯅ ꯏꯌꯥꯝꯕ ꯑꯃꯨꯒꯤ ꯃꯁꯥꯗ ꯏꯁꯤꯡ ꯑꯁꯦꯡꯕꯗꯨꯒ ꯇꯧꯔꯒ ꯈꯤꯛꯂꯦ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯏꯌꯥꯝꯕ ꯑꯃꯨꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯇꯞꯅ ꯇꯞꯅ ꯏꯌꯥꯝꯕ ꯑꯃꯨꯅ ꯒ꯭ꯌꯥꯟ ꯈꯔ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯔꯒ ꯍꯪꯂꯝꯃꯤ ꯏꯕꯨꯡꯉꯣ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯃꯥꯏꯅ ꯊꯣꯛꯂꯤꯕꯅꯣ ꯄꯥꯎꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯕ ꯇꯧꯗꯅ ꯂꯣꯏꯅ ꯇꯝꯃꯨ ꯑꯁ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯗꯤ ꯍꯤꯗꯥꯛꯁꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯝꯅ ꯊꯛꯂꯨꯕ ꯃꯔꯝꯅ ꯏꯁꯥꯁꯤ ꯄꯣꯞꯇꯕ ꯃꯈꯩ ꯉꯁꯥꯏ ꯇꯨꯝꯊꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯖꯤꯄꯥꯟꯗ ꯇꯨꯝꯕꯅꯤꯅ ꯊꯣꯡꯖꯤꯄꯥꯟꯒꯤ ꯑꯍꯣꯕꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠ ꯑꯏꯪꯕꯗꯨꯅ ꯑꯩꯒꯤ ꯏꯁꯥꯗ ꯊꯦꯡꯕ ꯃꯇꯝꯗ ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯨꯝꯊꯕꯗꯤ ꯄꯥꯛ ꯄꯥꯛ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯐꯣꯟ ꯑꯁꯤ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯔꯥꯖꯦꯁꯀꯤ ꯈꯣꯟꯖꯦꯜꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ ꯑꯩꯁꯨ ꯔꯥꯖꯦꯁ ꯑꯗꯨ ꯇꯨꯝꯂꯤꯕ꯭ꯔꯥ ꯇꯨꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯕ ꯃꯈꯩ ꯃꯄꯥꯟꯗ ꯑꯩꯅ ꯔꯥꯖꯦꯁꯅ ꯀꯧꯔꯛꯄ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯇꯧꯕꯇꯕꯨ ꯔꯥꯖꯦꯁꯇꯤ ꯑꯩꯈꯣꯏꯒꯤ ꯈꯣꯂꯥꯗ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜ ꯑꯗꯨ ꯃꯍꯥꯛꯇꯤ ꯃꯁꯥꯗ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯇꯣꯉꯥꯟꯕ ꯑꯃ ꯈꯣꯂꯥ ꯃꯅꯨꯡ ꯑꯗꯨꯗ ꯐꯤꯅ ꯈꯜꯂꯒ ꯇꯨꯝꯊꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯒ ꯑꯩꯒꯗꯤ ꯋꯥꯡꯃ ꯂꯥꯞꯅꯕ ꯃꯔꯝꯅ ꯑꯩꯁꯨ ꯀꯌꯥ ꯀꯟꯅ ꯍꯦꯟꯅꯗꯤ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯗꯅ ꯃꯄꯥꯟꯗ ꯀꯧꯔꯛꯂꯤꯕꯁꯤ ꯔꯥꯖꯦꯁꯅꯦ ꯍꯥꯏꯔꯒ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯌꯦꯡꯊꯣꯛꯂꯨꯔꯦ ꯑꯗꯨꯝꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃ ꯔꯥꯖꯦꯁꯀꯤ ꯁꯕꯥꯟ ꯑꯣꯏꯅꯁꯨ ꯇꯧꯏ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯑꯩꯁꯨ ꯎꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯔꯥꯖꯦꯁ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯗꯅ ꯑꯩꯅ ꯀꯨꯝꯊꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯑꯩꯅ ꯔꯥꯖꯦꯁ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯕꯨ ꯔꯥꯖꯦꯁ ꯃꯥꯟꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯃꯥꯏꯗꯤ ꯁꯨꯡꯂꯩ ꯂꯩꯊꯣꯛꯂꯛꯇꯦ ꯑꯗꯨꯝꯅ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯧꯕ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯀꯤ ꯁꯕꯥꯟ ꯃꯥꯜꯂꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯩꯊꯣꯔꯛꯂꯝꯃꯤ ꯃꯁꯥ ꯄꯨꯝꯕ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯈꯩ ꯃꯃꯥꯏ ꯈꯛꯇꯃꯛ ꯇꯨꯡꯗ ꯍꯨꯔꯨ ꯍꯨꯔꯨ ꯂꯥꯎꯅ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯂꯝꯃꯤ ꯇꯧꯕꯇꯕꯨ ꯌꯦꯡꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯃꯠꯇ ꯄꯥꯜꯂꯝꯗꯦ ꯃꯃꯥꯏ ꯄꯨꯝꯕ ꯁꯤꯠ ꯅꯥꯜꯂꯤ ꯃꯤꯁꯛ ꯑꯗꯨꯅ ꯃꯀꯣꯛꯇꯨ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯍꯨꯔꯨ ꯍꯨꯔꯨ ꯂꯥꯎꯅ ꯂꯩꯊꯦꯛꯂꯒ ꯌꯦꯡꯂꯛꯄ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯏꯁꯨ ꯑꯃꯠꯇ ꯄꯥꯟꯗꯕ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯩ ꯏꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯏꯁꯥꯁꯤ ꯑꯊꯨꯞꯄ ꯅꯪꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯑꯩꯉꯣꯟꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅꯤ ꯏꯌꯥꯝꯕ ꯑꯃꯨꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦꯁꯦ ꯅꯈꯣꯏꯅ ꯈꯣꯡꯅꯥꯡ ꯑꯁꯤ JCB ꯇꯧꯔꯒ ꯏꯟꯊꯨꯔꯨꯕ ꯃꯔꯝꯅ ꯅꯈꯣꯏꯗ ꯑꯋꯥꯕ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯁꯤ ꯐꯪꯂꯛꯄꯅꯤ ꯍꯥꯟꯅ ꯃꯃꯥꯡ ꯊꯛꯇꯗꯤ ꯀꯔꯤꯁꯨ ꯍꯦꯟꯅ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯂꯣꯏ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯅꯈꯣꯏ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯨ ꯅꯪꯂꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯐꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯂꯥꯏꯁꯪ ꯑꯃꯗꯤ ꯁꯥꯔꯒ ꯊꯝꯃꯨ ꯏꯁꯣꯔꯒꯤ ꯀꯩꯗꯧꯐꯝ ꯑꯣꯏꯅꯕ ꯑꯁꯤ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯦꯛ ꯅꯣꯡꯉꯥꯟꯕ ꯍꯧꯕꯒ ꯂꯥꯏꯁꯪ ꯑꯗꯨ ꯁꯥꯕ ꯍꯧꯏ ꯈꯔ ꯄꯤꯛꯇꯛ ꯆꯦꯡꯇꯛꯅ ꯑꯗꯨꯝꯅ ꯂꯥꯏꯁꯪ ꯁꯥꯕ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯏꯔꯨꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯑꯩꯁꯨ ꯀꯌꯥ ꯀꯟꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛꯄꯗꯤ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯏꯔꯨꯖꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯡꯇꯨꯡꯒꯨꯝꯕ ꯑꯆꯧꯕ ꯑꯃ ꯚꯣꯞ ꯂꯥꯎꯅ ꯍꯦꯛꯇ ꯊꯥꯗꯔꯛꯂꯝꯃꯤ ꯑꯩꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯑꯩꯅ ꯑꯍꯥꯟꯕ ꯈꯜꯂꯨꯕꯅ ꯏꯃꯥꯟꯅꯕ ꯔꯥꯖꯦꯁꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯅꯨꯡꯇꯨꯝ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯗꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯊꯥꯗꯔꯛꯄ ꯃꯈꯨꯜ ꯑꯗꯨꯗ ꯃꯥꯏ ꯑꯁꯤ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯇꯥꯊꯣꯛꯂꯦ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯇꯥꯈꯤꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯃꯇꯧ ꯑꯗꯨꯗ ꯑꯩꯗꯤ ꯏꯁꯥꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯈꯜꯂꯤ ꯀꯔꯤꯅꯣꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯤꯗꯐꯥꯎ ꯇꯧꯔꯛꯂꯗꯤ ꯐꯔꯛ ꯌꯥꯝꯅ ꯇꯥꯏꯗ ꯑꯁꯤ ꯈꯜꯂꯒ ꯑꯩꯅ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯁꯨ ꯏꯇꯥꯎ ꯔꯥꯖꯦꯁꯇꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯁꯨ ꯂꯨꯖꯕꯗꯨ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯂꯥ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯂꯥꯏꯁꯪ ꯑꯁꯤ ꯁꯥꯔꯤꯉꯩ ꯃꯅꯨꯡꯗꯁꯨ ꯏꯌꯥꯝꯕ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯃꯄꯥꯟꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯇꯨꯄꯠ ꯂꯥꯎꯅ ꯁꯝꯂꯒ ꯆꯠꯈꯤꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯛꯏ ꯍꯥꯏ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ ꯄꯝꯂꯒ ꯇꯞꯅ ꯇꯞꯅ ꯆꯠꯄꯒꯤ ꯃꯇꯧ ꯑꯃ ꯇꯧꯏ ꯍꯥꯏ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯁꯥ ꯃꯊꯟꯇ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯃꯥꯡꯈꯤ ꯍꯥꯏ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯁꯥꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯂꯣꯏꯁꯤꯜꯂꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯃꯅꯨꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯥꯏꯁꯪ ꯑꯗꯨ ꯍꯦꯛ ꯁꯥꯕ ꯂꯣꯏꯈꯤꯕꯒ ꯑꯩꯈꯣꯏꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯥꯔꯝꯃꯤ ꯁ꯭ꯀꯨꯜ ꯑꯗꯨ ꯑꯩꯅ ꯁꯥꯕ ꯂꯣꯏꯁꯤꯟꯕ ꯐꯥꯎ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ ꯑꯦꯛꯖꯥꯝꯕꯨꯗꯤ ꯄꯥꯁ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯟꯁꯤꯜꯂꯒ ꯁ꯭ꯀꯨꯜꯗꯤ ꯄꯥꯛ ꯄꯥꯛꯅ ꯀꯥꯗꯕꯤꯗ ꯊꯕꯛ ꯁꯨꯕꯔꯣꯝꯗ ꯃꯄꯨꯡ ꯑꯣꯏꯅ ꯆꯠꯂꯝꯃꯤ
ꯑꯗꯨꯕꯨ ꯂꯥꯏꯁꯪ ꯑꯗꯨ ꯍꯦꯛ ꯁꯥꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯐꯥꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫